Haukiba tang mangagi nungtilda khanghaudana churakhiba len yawa akanba nonglei nungshit aduna maram oiraga Bisnupur district ki mafam kayada chawna amang ata thogan ki betan tachana insang napi amadi tarbus thaduna hingnaba honariba lawmi singda hena awa chaitheng ama pirre Fibam asina lakkadouriba Khara Asida Manipuri chanaba mana masing Watpagi Cheitheng Phanglaba yai haire ngahan sitkiba akanba nonglei nungshit amadi len yauna churakhiba nong aduna Bisnupur district ki mafam ayamba sohalabasu khwaidagi hena amang ata thokhiba mafam di Moirang Assembly constituency gi Fubala Gram Panchayat ne Gram Panchayat asida yung kay amang ata thokpada natana sunusify khunggangi maning thangba sarukta leiba lawpari kunthra romda relief camp gi miyoi sing yauna lawmi humfu romda thaba tarbus Mairen Khongdrum Sevot Chinar amadi thabira chingba mana masing mahai marong sing paktaknana amang ata thokpadagi lawmi sing kokta khut hamnare Hana sunusufai maningdagi khara manung changsilaga chingyada tharamba ensang napi haira sing adu lan asina maram oiraga handak jegi oinade haibong law ok law sabal law na chingba lawkon sing asida relief camp tan leiba miyoi sing yauna lawmi hufu rom na law pari kunthra romda hairiba haira ensang napi sing asi thabani law marak amada ngapigani marak amada lupa lak ani dagi ani makai fawgi changda fangbang ngamgani haina panaramba ado ngahangi akanba nonglei nungshit aduna nongmi singi asa kumna makmangan kre haire sunusifai dagi tarbus mairen thaban nongmi laishram Andrea kauba amana fongdorakpada ngahangi khanghaudana lakiba nonglei nungshit amade len yawba nong aduna matam kaya chang tharakhiba ensang napi haira sing lokpa hekpa yabagi matam yongringai da paktaknana amang ata thokre Asigumba fibam asida laingakna akan miyang changduna awaba taraba lawmi sing asida piba yaba mating pibiyo haina mahangna fongdorakhe mahangna makhatana hai mamang chahi dasu lanna maram oiraga lawfam sing asidage tarbusna chingba mahai marong sing lokpang ngamdana makrabade kumsi chahi asida mamang chahi da makiba sing ado khara hanjinnaba kanna honajaba asida amuk asumna amang ata thorakpaside lawmi sing kadi tawgadabano haiba khangtre Maram aduna mari lainaba department na athubada mideng changbiyo haina mahana makhatana fongdokhe amaromda ngahan sikkiba akanba nonglei nungshit amade len yawba nong aduna Bisnupur district ki mafam ayambada amang ata kaya thongan khrabaso ka hena amang ata thokiba mafam singde Fubala Gram Panchayat ki ward ayamba amasong ngangkhalawai Gram Panchayat ki ward number 4 5 amasong 6 ne Fubala Gram Panchayat ki ward number 1 gi oina punna yom marifu mapan lena jinga hutpadage leiba yadabagi mathakta yum mari amat noi nungsit aduna humdokhe ward number 2 gi oina yum chamga nifurom amang ata thokpagi manungda yum ani nonglei nungsit aduna humdokhe ward number 3 gi oina yum chamga tara amang ata thokpagi manungda yum manga nonglei nungsit aduna humdokhe Ward number 4 gina yum marifutara amang ata thokhibagi manungda yum mari nonglei nungshit aduna humdokhe Ward number 5 ki oina punna yum marifut mathoi amang ata thokhibagi manungda leiba yadaba maongda yamna thina sokpa yum kunthra rom yawre Ward number 6 kina yum marifu hena amang ata thokhibagi manungda yum taruktin nonglei nungshit aduna humdokhe Ward number 7 da yum sangoi amadi sangona jingba yawna punna yum marifutara amang ata thokhibagi manungda yum taretin nonglei nungshit aduna humdokhe Ward number 8 ki oina yum chama amang ata thok-hankhibadagi manungda yum ani amadi nonglei nungshit humdokre Ward number 9 gi oina yum humfutara manga amasong Ward number 10 gi oina yum marifutara nonglei nungshit aduna amang ata thok-hankre haide yum humdokraba imung manga Fubala makha mandop cha hangba relief camp da aduga imung taret amana Fubala Ward number 4 gi community hall da hangba relief camp da changjafam loduna leide Ngangkhalawai Gram Panchayat ki oinasu thamna popi Ward number 4 gi yum nifuga taruk amang ata thokpagi manungda yum tara nonglei nungshit na humdokre Ward number 5 kina yum kunthra rom amang ata thokpagi manungda yum ani humdokre aduga Ward number 6 kina yum kunthra amang ata thokpagi manungda yum ama humdokre haide thamna popi gi oina ibudok thangjing laikon nungda relief camp ama hangdoknaba sem saba loikre loinena Gram Panchayat asigi oina amang ata thokpa yum sing yengsinbagi thabak su kanna chathare Marak sida awaba taraba sing asida khudaki oiba mateng oinaba district administration gi maikaidagi jinga cheng asa thau thum hawai na chimba sing piba hokre haire amang ata thoklaba yum sing masa na semjin sajin ba hawba khala yauna rabasu khara hena sothaba imung singdi lenga ki maikaidagi athubada mateng pirakani haina ngaina hori Government side tagi kasing na yum chulai leiba yadraba yum je sida hana relief material de kitang thuna document chuba chuda baduna kaino oiraga juko kasing na yum je ma ha chulai leiba yadraba damage so gi kitang thuna talo ni silani nong chingna chuba maram noibaga aidi len amu ka san ga nong je mu ka ga di pa ba len ta ga matung da amuk nong na makha samdara mina
ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯌꯨꯝꯗ ꯇꯁꯦꯡꯅ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯑꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯨꯗ ꯇꯤꯟ ꯕꯥꯜ 2 ꯇꯪꯈꯥꯏ ꯄꯤ ꯏꯃꯨꯡ ꯑꯃꯗ ꯅꯠꯇꯦ ꯀꯩꯅꯣꯁꯤꯗꯤ ꯋꯥꯠ ꯑꯃꯒꯤ 5ꯗꯤ ꯕꯥꯜ 5ꯁꯤꯅ ꯋꯥꯠ 2ꯒꯤ 2.5 ꯖꯅꯟꯕ ꯑꯗꯨꯒ ꯆꯦꯡ ꯕꯦꯈꯥꯏ 10 ꯄꯤ ꯊꯨꯝ ꯕꯦꯛ ꯑꯃ ꯑꯆꯥꯊꯥꯎ ꯕꯣꯛꯁ 2 ꯄꯤ ꯑꯁꯤꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯃꯁꯤ ꯀꯅꯥꯗ ꯌꯦꯟꯒꯗꯕꯅꯣꯁꯨ ꯈꯪꯗꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯂꯧꯃꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯊꯥꯔꯛꯄꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯃꯤ 50ꯒꯤ ꯃꯊꯛꯇ ꯊꯥꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯐꯝ ꯅꯣꯐꯝ ꯈꯪꯗꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯝꯗꯕ ꯃꯤꯁꯨ ꯂꯥꯞꯅ ꯆꯠꯂꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯒ ꯍꯦꯟꯒꯠꯂꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 60-70ꯒꯤ ꯆꯥꯡꯗꯤ ꯑꯣꯏꯔꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯂꯣꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯥꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯕꯤꯔꯤꯕ ꯁꯤꯒꯤ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ